ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤ ꯕꯤꯔꯦꯟꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯌꯥꯒ ꯍꯟꯅ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯁꯤꯒꯨꯝꯕ ꯃꯊꯣꯡ ꯈꯪꯗꯕ ꯃꯊꯣꯡ ꯎꯠꯇꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯁꯔꯀꯥꯔꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯩꯕ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯀꯩꯒꯨꯝꯕ ꯑꯃꯁꯨ ꯁꯦꯡꯗꯣꯛꯄ ꯄꯥꯝꯃꯤ ꯑꯩꯍꯥꯛ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏ ꯑꯁꯨꯝ ꯁꯤꯒꯨꯝꯕ ꯃꯊꯣꯡ ꯎꯠꯇꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯁꯥꯟꯅꯕ ꯂꯤꯂꯥꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯁꯦꯡꯂꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯔꯦꯁꯄꯦꯛ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯔꯤ ꯃꯩꯇꯩ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯃꯄꯥꯔꯤ ꯑꯊꯣꯏꯕ ꯄꯤꯕꯥꯔꯦꯟ ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯖ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯕꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯗꯨꯅ ꯏꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯅ ꯔꯦꯁꯄꯦꯛ ꯇꯧꯔꯝꯕ ꯑꯁꯤꯕꯨ ꯕꯤꯔꯦꯟꯒꯨꯝꯕ ꯃꯊꯣꯡ ꯎꯠꯇꯕ ꯕꯤꯔꯦꯟꯅ ꯑꯔꯣꯟꯕ ꯄꯣꯂꯤꯁꯤꯀꯌꯥ ꯊꯧꯑꯣꯡꯀꯌꯥ ꯆꯠꯊꯗꯨꯅ ꯅꯤꯡꯊꯧꯒꯤ ꯐꯖꯔꯕ ꯇꯔꯨ ꯇꯔꯨꯕ ꯅꯤꯡꯊꯧꯒꯤ ꯑꯁꯤꯒꯨꯝꯕ ꯅꯤꯡꯊꯧꯒꯤ ꯐꯝꯕꯥꯜ ꯑꯁꯤꯕꯨ ꯏꯖꯠ ꯈꯨꯡꯒꯣꯏꯅꯕꯤꯔꯤ ꯀꯔꯝꯍꯥꯏꯅ ꯈꯨꯡꯒꯣꯏꯅꯩ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯂꯥꯃꯦꯟꯗ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯏꯂꯦꯛꯁꯟ ꯀꯟꯇꯦꯁ ꯇꯧꯍꯟꯗꯨꯅ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ BJPꯒꯤ ꯇꯤꯀꯦꯠꯇ ꯚꯣꯠ ꯂꯦꯞꯍꯟꯗꯨꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯑꯦꯂꯦꯛꯇꯦꯠ ꯑꯣꯏꯈ꯭ꯔꯦ ꯚꯣꯠ ꯀꯥꯈ꯭ꯔꯦ ꯃꯁꯤ ꯏꯂꯦꯛꯁꯟꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯥꯡꯖꯧꯅꯅ ꯕꯤꯔꯦꯟꯅ ꯂꯥꯡ ꯊꯥꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯖꯔꯤꯕ ꯏꯅꯤꯡꯊꯧꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯗꯨꯅ ꯁꯤꯒꯤ ꯕꯤꯔꯦꯟꯅ ꯍꯧꯈꯤꯕ ꯆꯍꯤꯗ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯥꯡꯖꯧꯅꯅ ꯅꯤꯡꯊꯧꯗ ꯏꯁꯀꯣꯔꯠ ꯁꯤꯐꯥꯏ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯅꯤꯡꯊꯧꯕꯨ ꯉꯥꯛ ꯁꯦꯟꯕ ꯁꯥꯔꯒ ꯃꯔꯧ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯕꯤꯔꯦꯟꯒꯤ ꯊꯧꯑꯣꯡꯅ ꯑꯗꯨꯒꯨꯝꯕ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯅ ꯉꯥꯛ ꯁꯦꯟꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧꯒ ꯑꯩꯈꯣꯏ ꯇꯣꯠꯅ ꯈꯨꯟꯗꯥꯅꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧꯒ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤꯒ ꯅꯥꯛ ꯇꯥꯟꯅꯕꯒꯤꯗꯃꯛꯇ ꯕꯤꯔꯦꯟꯅ ꯏꯁꯀꯣꯔꯠ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯏꯁꯀꯣꯔꯠ ꯄꯤꯔꯒ ꯅꯤꯡꯊꯧꯗ ꯑꯃꯨꯛ ꯇꯞꯅ ꯏꯁꯀꯣꯔꯠ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯤꯀꯦꯠ ꯄꯤꯁꯜꯂꯒ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯃꯌꯥꯡꯒꯤ ꯑꯗꯨꯒꯨꯝꯕ ꯂꯧꯅꯝ ꯅꯝꯊꯥꯛ ꯇꯧꯕ ꯃꯌꯥꯡꯒꯤ ꯃꯔꯨꯑꯣꯏꯅ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯣꯏꯔꯤꯕ BJPꯒꯤ ꯇꯤꯀꯦꯠ ꯄꯤꯁꯜꯂꯒ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MPꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ ꯏꯂꯦꯛꯁꯟ ꯊꯦꯡꯅꯈꯤ ꯑꯁꯤꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯒꯤ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯂꯝꯕꯤꯗ ꯑꯗꯨꯐꯥꯎ ꯏꯂꯦꯛꯁꯟ ꯊꯦꯡꯅꯔꯒꯁꯨ ꯑꯗꯨꯐꯥꯎꯗ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯊꯥꯒꯠꯄꯤꯔꯝꯃꯣꯏꯅ ꯅꯤꯡꯊꯧꯕꯨ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗ ꯍꯧꯖꯤꯛ BJPꯒꯤ ꯇꯤꯀꯦꯠꯇ ꯚꯣꯠ ꯀꯥꯕ MP ꯑꯃꯁꯤ ꯍꯧꯖꯤꯛ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯍꯥꯛꯄꯨ ꯔꯦꯁꯄꯦꯛ ꯇꯧꯕ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯃꯁꯤꯗꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯕꯨ BJPꯒꯤ ꯐꯤꯔꯥꯟ ꯊꯦꯠꯇꯕ BJPꯒꯤ ꯑꯣꯐꯤꯁ ꯑꯣꯏꯁꯤꯜꯂꯛꯑꯕ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯕꯨ BJPꯒꯤ ꯑꯣꯐꯤꯁ ꯑꯣꯏꯁꯤꯜꯂꯛꯑꯕ ꯐꯤꯔꯥꯟ ꯊꯦꯠꯇꯔꯛꯑꯕ ꯁꯤꯝꯕꯣꯜ ꯊꯦꯠꯇꯔꯛꯑꯕ ꯑꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯅꯟ BJP ꯑꯣꯏꯔꯤꯕ ꯀꯣꯡꯒ꯭ꯔꯦꯁꯇ CPIꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝꯅ ꯑꯗꯨꯒꯨꯝꯕ BJPꯒꯤ ꯅꯤꯡꯊꯧꯕꯨ ꯑꯇꯣꯞꯄ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯅ ꯔꯦꯁꯄꯦꯛ ꯇꯧꯐꯝ ꯊꯣꯛꯇꯦ ꯇꯧꯁꯨ ꯇꯧꯐꯝ ꯊꯣꯛꯇꯦ ꯇꯧꯔꯣꯏ ꯑꯩꯈꯣꯏꯁꯨ ꯇꯧꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯤꯡꯊꯧꯒꯤ ꯐꯝ ꯍꯥꯡ ꯂꯩꯅ ꯂꯧꯏ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ MP ꯑꯣꯏꯅ ꯆꯠꯈ꯭ꯔꯕ ꯅꯤꯡꯊꯧ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯑꯣꯏꯅ ꯆꯠꯈ꯭ꯔꯕ ꯅꯤꯡꯊꯧ ꯐꯝ ꯍꯥꯡ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅꯕꯒꯤꯗꯃꯛ ꯑꯍꯥꯡꯕ ꯐꯝꯁꯤ ꯑꯩꯅ ꯍꯟꯗꯛ ꯍꯧꯖꯤꯛ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯗ ꯚꯣꯠ ꯂꯦꯞꯆꯔꯤꯕ ꯑꯩꯁꯤ ꯀꯔꯤꯒꯨꯝꯕ ꯚꯣꯠ ꯀꯥꯗꯕ ꯇꯥꯔꯕꯗꯤ ꯅꯤꯡꯊꯧꯒꯤ ꯐꯝꯁꯤ ꯑꯩꯉꯣꯟꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯅꯤꯡꯊꯧꯒꯤ ꯐꯝꯁꯤ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛꯅ ꯈꯨꯔꯨꯝꯖꯔꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯊꯦꯡꯛ ꯌꯨ